ꯃꯌꯥꯝ ꯉꯁꯤꯁꯦꯀꯣ ꯑꯩꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯊꯦꯡꯅꯩꯌꯦꯕꯀꯣ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯤꯡꯊꯛꯇ ꯄꯨꯁꯜꯂꯒ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯣꯠꯄ ꯍꯥꯏꯕꯗꯤ ꯇꯧꯗꯅ ꯈꯣꯠꯇꯅ ꯊꯦꯡꯅꯕ ꯈꯔ ꯎꯏꯌꯦꯕ ꯃꯣꯏꯗꯣ ꯑꯩꯈꯣꯏꯗ ꯗꯥꯏꯔꯦꯛ ꯇꯧꯕ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯉꯁꯥꯏꯒꯤ ꯃꯔꯥ ꯂꯩꯇꯕ ꯐꯤꯖꯦꯠ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯟꯗꯨꯗ ꯃꯈꯣꯏꯅ ꯑꯀꯟ ꯊꯧꯅꯥ ꯁꯥꯔꯒ ꯃꯣꯏꯅ ꯇꯧꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯗꯨ ꯃꯣꯏꯒꯤ ꯀꯣꯛꯁꯦ ꯌꯦꯡꯉꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯀꯣꯛꯁꯦ ꯀꯔꯤ ꯃꯀꯣꯛꯅꯣ ꯀꯔꯤꯅ ꯁꯥꯔꯛꯄꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯈꯟꯊꯕꯤꯔꯣꯕ ꯈꯪꯉꯕ ꯑꯗꯨ ꯀꯔꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯂꯩꯕꯩꯅꯣꯕ ꯅꯈꯣꯏꯅ ꯇꯧꯔꯤꯗꯨꯕꯨ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯥꯛꯑꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯊꯦꯡꯅꯔꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯌꯦ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯟꯁꯦ ꯂꯥꯛꯑꯣ ꯀꯨꯝꯊꯔꯛꯑꯣ ꯃꯊꯛꯇꯩ ꯀꯨꯝꯊꯔꯛꯑꯣ ꯃꯊꯛꯇ ꯂꯨꯝꯃꯒꯅꯦ ꯃꯔꯥ ꯂꯩꯖꯗꯕ ꯄꯣꯠꯇꯨꯗꯅꯦ ꯅꯣꯡꯃꯩꯅ ꯗꯥꯡ ꯗꯥꯡ ꯀꯥꯞꯄꯗꯨꯅꯅꯦ ꯌꯥꯔꯣꯏꯕ ꯈꯪꯕ꯭ꯔꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯨꯝꯊꯔꯛꯑꯣ 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 ꯑꯗꯥꯏꯗ ꯂꯣꯠꯂꯒꯅꯦ ꯃꯆꯤ ꯃꯌꯥꯗ ꯂꯣꯠꯂꯒ ꯃꯁꯤꯗꯩꯗ ꯀꯗꯥꯏꯗ ꯈꯣꯡꯕꯥꯡ ꯃꯄꯥꯟꯗ ꯂꯨꯝꯃꯒꯅꯦ ꯇꯥꯡ ꯇꯥꯡ ꯇꯧꯔꯛꯄꯗꯤ ꯌꯥꯔꯣꯏꯕ ꯅꯔꯤꯟ ꯂꯩꯔꯗꯤ ꯀꯨꯝꯊꯔꯛꯑꯣꯕ ꯇꯝꯄꯥꯛꯁꯤꯗꯀꯣ ꯊꯦꯡꯅꯔꯁꯤ ꯂꯥꯛꯑꯣꯕ ꯈꯪꯉꯕ ꯑꯩꯈꯣꯏꯅ ꯍꯥꯠꯀꯦ ꯈꯜꯂꯗꯤꯅꯦ ꯅꯣꯏꯅ ꯂꯣꯏ ꯁꯤꯔꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯤꯅꯨꯡꯁꯤ ꯑꯃ ꯂꯩꯕꯤꯕꯅꯤꯅꯅꯦ ꯅꯈꯣꯏꯒꯤ ꯃꯤ ꯀꯌꯥ ꯐꯥꯔꯁꯨ ꯑꯩꯈꯣꯏꯗꯤ ꯄꯨꯂꯤꯁꯇ ꯁꯤꯟꯅꯗꯅ ꯈꯣꯠꯇꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯌꯦꯕ ꯈꯪꯕ꯭ꯔꯥ ꯅꯣꯏꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯅꯣꯏꯒꯨꯝꯕ ꯃꯤꯍꯤꯡ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯤꯡꯂꯤꯗꯗꯤ ꯆꯦꯟꯗꯦ ꯍꯥꯏꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯃꯩꯇꯩꯒꯤ ꯁꯤꯡꯂꯤꯗꯅꯦ ꯑꯗꯨꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯊꯣꯡ ꯃꯔꯝ ꯁꯥ ꯉꯥ ꯀꯛꯄꯗꯧꯅꯅꯦ ꯍꯥꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯇꯧꯅꯤꯡꯗꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯂꯩꯖꯩꯌꯦꯕ ꯈꯪꯉꯕ ꯅꯣꯏꯒꯨꯝꯕ ꯀꯣꯛ ꯁꯟꯊꯤ ꯍꯥꯟꯕꯗꯣ ꯅꯠꯇꯦꯕ ꯁꯟꯊꯤꯁꯤꯁꯨ ꯈꯪꯉꯝꯃꯣꯏ ꯈꯪꯕ꯭ꯔꯥ ꯁꯟꯅ ꯐꯥꯏꯗꯣꯔꯛꯄ ꯃꯊꯤ ꯅꯝꯊꯤꯕꯗꯣ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯅꯝꯊꯤꯕꯗꯣ ꯑꯗꯨꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯑꯃꯈꯛ ꯂꯩꯌꯦ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯌꯥꯝ ꯌꯥꯏꯑꯕ ꯅꯣꯏꯒꯤꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯨꯀꯤꯒꯤꯅꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯩ ꯀꯨꯀꯤ ꯂꯦꯟꯒꯤꯅꯦ ꯍꯥꯏꯕ꯭ꯔꯥ ꯆꯨꯔꯆꯥꯟꯄꯨꯔꯒꯤꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯣꯏꯒꯤ ꯐꯤꯔꯥꯟ ꯑꯃ ꯁꯥꯗꯥꯏꯅꯦ ꯃꯆꯨ ꯈꯔ ꯇꯩꯁꯜꯂꯒ ꯃꯌꯥꯏꯗ ꯁ꯭ꯇꯥꯔ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯁꯦꯝꯗꯥꯏꯅꯦ ꯅꯣꯏ ꯐꯤꯔꯥꯟ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯁꯨ ꯈꯪꯉꯕ ꯑꯩꯈꯣꯏꯅꯅꯦ ꯈꯪꯉꯕ ꯅꯣꯏ ꯐꯤꯔꯥꯟꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅꯅꯦ ꯁꯦ ꯐꯖꯅ ꯊꯨꯞꯄꯦꯗꯅ ꯑꯉꯥꯡ ꯃꯊꯤꯒꯨꯝꯕ ꯊꯣꯛꯂꯛꯄꯗ ꯇꯩꯊꯣꯛꯄ ꯊꯤ ꯈꯦꯠꯇꯣꯛꯄ ꯍꯥꯏꯇꯥꯔꯦ ꯍꯨꯏꯊꯤ ꯁꯟꯊꯤ ꯈꯦꯠꯇꯣꯛꯑꯒꯅꯦ ꯄꯂꯥꯡꯈꯣꯛꯀꯨꯝꯕ ꯁꯝꯕꯂꯩꯒꯨꯝꯕꯗꯅꯦ ꯊꯦꯠꯆꯜꯂꯒꯅꯦ ꯊꯝꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯈꯪꯉꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯀꯣꯛꯇꯣ ꯑꯩꯈꯣꯏꯗꯤ ꯇꯧꯅꯤꯡꯗꯦꯕ ꯈꯪꯉꯕ ꯑꯩꯈꯣꯏ ꯇꯧꯅꯤꯡꯗꯦꯕ ꯈꯪꯉꯕ ꯒ꯭ꯌꯥꯟ ꯇꯥꯎꯕ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯌꯥꯝ ꯂꯩꯌꯦꯕ ꯁꯥꯎꯔꯛꯑꯗꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤꯅꯦ ꯅꯈꯣꯏꯒꯤ ꯐꯤꯔꯥꯟꯗꯣ ꯈꯪꯕ꯭ꯔꯥ ꯐꯖ ꯊꯨꯞꯆꯜꯂꯦꯗꯅ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄꯗꯅꯦ ꯅꯝꯁꯤꯟꯈꯤꯕ ꯌꯥꯏꯑꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯇꯧꯔꯛꯀꯅꯣꯕ ꯑꯗꯨꯃꯥꯏꯅꯅꯦ ꯑꯗꯨꯒꯨꯝꯕ ꯁꯤꯡꯅꯔꯛꯀꯅꯣ ꯈꯪꯉꯕ ꯁꯤꯡꯅꯔꯛꯀꯅꯣ ꯃꯅꯤꯄꯨꯔꯗ ꯁꯤꯡꯅꯔꯛꯀꯅꯣ ꯃꯩꯇꯩ ꯏꯔꯩꯆꯥ ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯛꯀꯅꯣ ꯈꯪꯉꯕ ꯑꯩꯈꯣꯏ ꯀꯅꯥꯝꯇꯗ ꯁꯤꯡꯅꯔꯛꯀꯅꯣ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯤꯔꯥꯟ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯤꯔꯥꯟ ꯄꯥꯝꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯐꯤꯔꯥꯟꯁꯦ ꯀꯌꯥꯝ ꯄꯥꯝꯒꯦꯕ ꯆꯤꯡꯊꯛꯇꯒ ꯍꯨꯔꯥꯜꯂ ꯄꯨꯔꯒ ꯆꯤꯡꯊꯛꯇꯒ ꯄꯨꯔꯒ ꯆꯠꯂꯤꯗꯨꯕꯨ ꯅꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯟꯁꯤꯕꯨ ꯍꯨꯏꯅ ꯊꯤ ꯄꯥꯝꯕꯒꯨꯝꯅ ꯄꯥꯝꯃꯤꯅꯦ ꯅꯣꯏ ꯍꯨꯏꯅ ꯊꯤ ꯄꯥꯝꯕ ꯍꯥꯏꯕꯗꯨꯁꯨ ꯈꯪꯉꯝꯃꯣꯏ ꯇꯥꯛꯄꯤꯒꯦ ꯈꯪꯕ꯭ꯔꯥ ꯍꯨꯏꯅ ꯊꯤ ꯄꯥꯝꯕ ꯍꯥꯏꯕꯗꯤꯅꯦ ꯊꯤꯁꯦ ꯐꯥꯏꯗꯣꯛꯑꯦꯗꯅ ꯀꯅꯥꯝꯇꯅ ꯆꯥꯗꯕꯅꯦꯕ ꯍꯨꯏꯅ ꯆꯥꯕꯅꯦꯕ ꯀꯃꯥꯏꯅ ꯆꯥꯏ ꯈꯪꯕ꯭ꯔꯥ ꯂꯦꯛꯑꯒꯅꯦ ꯆꯥꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯊꯤꯗꯣ ꯍꯨꯏꯅ ꯆꯥꯕꯅꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯕ ꯅꯣꯏꯁꯦ ꯈꯪꯉꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯅꯣꯏꯅ ꯌꯥꯝ ꯄꯥꯝꯃꯦ ꯊꯤꯅ ꯃꯨꯠꯁꯤ ꯀꯩ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯦꯕ ꯑꯗꯣ ꯅꯃꯪꯗꯁꯨ ꯃꯪꯉꯨꯅꯨ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯈꯪꯕ꯭ꯔꯥ ꯏꯔꯩꯆꯥ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗꯅꯦ ꯄꯤꯅꯤ ꯍꯥꯏꯕꯗꯤꯅꯦ ꯅꯄꯨꯟꯁꯤꯗ ꯈꯜꯂꯨꯅꯨ ꯅꯃꯪꯗꯁꯨ ꯃꯪꯉꯨꯅꯨ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯁꯨꯡꯄꯤ ꯈꯪꯉꯕ ꯂꯥꯛꯑꯣ ꯆꯤꯡꯊꯛꯇ ꯂꯩꯕꯗꯨꯅ ꯀꯥꯟꯅꯔꯣꯏ ꯂꯥꯛꯑꯣ ꯀꯨꯝꯊꯔꯛꯑꯣ ꯂꯥꯛꯑꯣ ꯄꯔꯥ ꯇꯝꯕꯤꯒꯦ ꯀꯨꯝꯊꯔꯛꯑꯣ ꯂꯥꯛꯑꯣ ꯀꯣ ꯀꯨꯝꯊꯔꯛꯑꯣ ꯅꯠꯇ꯭ꯔꯒꯅꯦ ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯋꯥꯔꯦ ꯈꯪꯕ꯭ꯔꯥ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯆꯤꯟ ꯀꯟꯕꯤꯁꯨ ꯇꯥꯔꯅꯦꯕ ꯅꯣꯏꯅ ꯇꯧꯊꯣꯔꯛꯏꯗꯣ ꯌꯥꯝ ꯉꯥꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯉꯥꯡꯅꯤꯡꯕ ꯅꯣꯏꯅ ꯇꯧꯊꯣꯔꯛꯏꯗꯣ ꯑꯩꯁꯦ ꯌꯥꯝ ꯉꯥꯡꯅꯤꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯅꯣꯏꯅ ꯇꯧꯊꯣꯔꯛꯏꯕ ꯅꯣꯏꯒꯤ ꯅꯑꯣꯡ ꯅꯇꯧ ꯅꯣꯏꯒꯤ ꯀꯣꯛ ꯅꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯅꯣꯏꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯌꯥꯝ ꯉꯥꯡꯅꯤꯡꯕ ꯑꯩꯁꯦ ꯑꯗꯨꯕꯨꯅꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯌꯦꯡꯉꯣ ꯀꯨꯀꯤꯁꯤꯡ ꯈꯪꯕ꯭ꯔꯥ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯌꯦꯡꯉꯣ ꯑꯩ ꯋꯥꯔꯦ ꯉꯥꯡꯕꯗ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯦ ꯑꯩ ꯍꯥꯞꯄꯛꯀꯦ ꯌꯦꯡꯉꯨꯀꯣ ꯁꯤ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯁꯤ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨ ꯅꯈꯣꯏꯒꯤ ꯀꯣꯛꯇꯨꯅꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯄꯔꯥ ꯇꯝꯕꯤꯔꯒꯦ
ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯣꯏꯒꯤ ꯑꯣꯖꯥꯅꯦꯅ ꯈꯜꯂꯣ ꯄꯔꯥ ꯇꯝꯕꯤꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯇꯥꯛꯏꯁꯦ ꯃꯨꯟ ꯃꯨꯟ ꯌꯦꯡꯉꯨꯀꯣ ꯑꯁꯤ ꯅꯣꯏꯅꯤꯀꯣ ꯃꯌꯥꯝ ꯌꯦꯡꯉꯁꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯀꯨꯀꯤꯒꯤ ꯁꯥꯖꯠ ꯂꯤꯆꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯁꯤ ꯈꯪꯗꯕ ꯀꯨꯀꯤꯁꯤꯡ ꯅꯈꯣꯏꯅꯗꯤ ꯅꯈꯣꯏꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯈꯪꯉꯝꯃꯣꯏ ꯅꯈꯣꯏꯅ ꯀꯔꯤ ꯇꯧꯖꯔꯤ ꯀꯔꯤ ꯅꯔꯥ ꯂꯩꯖꯔꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅꯗꯤ ꯈꯪꯖ ꯂꯥꯛꯆꯗꯕ ꯑꯗꯨ ꯚꯤꯗꯤꯑꯣꯁꯤꯗ ꯌꯦꯡꯉꯨꯀꯣ ꯅꯣꯏꯅ ꯇꯧꯕꯗꯣ ꯑꯩ ꯇꯥꯛꯂꯛꯑꯒꯦ ꯃꯊꯪ ꯇꯥꯛꯂꯛꯑꯒꯦ ꯌꯦꯡꯉꯨꯇꯣ ꯃꯃꯥꯒꯤ ꯄꯨꯛꯅꯨꯡꯗꯒꯤ ꯋꯥꯅ ꯊꯣꯛꯂꯛꯄꯕꯨ ꯈꯨꯗꯣꯝꯕꯤꯅ ꯁꯨꯃꯥꯏꯅ ꯊꯤꯜꯂꯒ ꯊꯣꯛꯂꯛꯑꯦ ꯀꯔꯤ ꯃꯆꯥꯅꯣ ꯃꯤꯁꯤꯕꯨ ꯍꯩꯄꯥ ꯈꯨꯆꯥꯁꯦ ꯌꯦꯡꯉꯨꯀꯣ ꯑꯁ ꯐꯣꯟꯒ ꯇꯥꯛꯀ ꯃꯨꯜꯂꯗꯅ ꯌꯦꯡꯉꯨꯀꯣ ꯉꯁꯥꯏ ꯐꯠꯇ ꯂꯧꯁꯤꯡꯁꯤ ꯌꯥꯝꯅ ꯃꯀꯣꯛꯁꯤꯗ ꯂꯩꯕꯅꯤꯅꯅꯦ ꯃꯤꯅ ꯇꯧꯗ꯭ꯔꯁꯨ ꯗꯣꯛꯇꯔꯅ ꯂꯦꯜꯂꯛꯇ꯭ꯔꯁꯨꯅꯦ ꯃꯀꯣꯛꯁꯤꯗ ꯐꯠꯇ ꯂꯧꯁꯤꯡ ꯀꯨꯀꯤ ꯃꯆꯥꯗꯤ ꯌꯥꯝ ꯂꯩꯔꯕꯅꯤꯅꯅꯦ ꯃꯁꯥꯅ ꯒꯨꯒꯜ ꯅꯦꯠꯇ ꯁꯠ ꯑꯋꯣꯠꯄ ꯁꯥꯗꯅ ꯑꯦꯁꯤꯡ ꯁꯥꯗꯅ ꯊꯤꯔꯤꯁꯤ ꯎꯔꯕ ꯉꯁꯥꯏ ꯀꯛꯅꯕꯒꯤ ꯊꯤꯗꯅ ꯇꯧꯔꯤꯁꯤ ꯎꯔꯕ ꯏꯁ ꯀꯛꯊꯠꯂꯦ ꯃꯥꯒꯤ ꯑꯋꯣꯠꯄ ꯈꯨꯠꯁꯥꯗꯣ ꯍꯩꯁꯤꯡ ꯁꯥꯔꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯅ ꯅꯥꯀꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝ ꯍꯩꯄꯥ ꯁꯥꯏꯁꯦ ꯈꯪꯉꯕ ꯒꯣꯕꯔꯃꯦꯟ ꯂꯣ ꯂꯩꯇꯕꯩ ꯇꯥꯏꯞꯇ ꯇꯧꯔꯤꯁꯦ ꯑꯁꯤꯅꯦꯕ ꯃꯣꯏꯒꯤ ꯅꯦꯆꯔꯁꯦ ꯐꯜꯂꯒ ꯆꯣꯡꯊꯈ꯭ꯔꯤꯁꯤ ꯎꯔꯕ ꯐꯃꯨꯡꯗꯒꯤ ꯍꯧꯖꯤꯛ ꯆꯠꯄꯒꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯥꯟ ꯇꯧꯁꯤꯒꯦ ꯀꯗꯥꯏꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯊꯤꯁꯤꯒꯦ ꯀꯗꯥꯏꯗ ꯃꯤꯒꯤ ꯂꯝ ꯃꯨꯟꯁꯤꯒꯦ ꯀꯗꯥꯏꯗ ꯃꯩ ꯊꯥꯁꯤꯒꯦꯅ ꯍꯧꯖꯤꯛ ꯃꯥ ꯆꯠꯐꯝ ꯊꯤꯕ ꯍꯧꯔꯛꯑꯦꯕ ꯀꯝꯄ꯭ꯌꯨꯇꯔꯗ ꯇꯥꯞ ꯃꯦꯠꯇꯅ ꯀꯝꯄ꯭ꯌꯨꯇꯔ ꯊꯤꯗꯅ ꯃꯥꯁꯦ ꯊꯤꯕ ꯍꯧꯔꯛꯑꯗ꯭ꯔꯣ ꯃꯌꯥꯝ ꯊꯤꯕ ꯍꯧꯔꯛꯑꯦ ꯃꯥ ꯍꯧꯖꯤꯛ ꯆꯠꯁꯤ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯣꯏꯁꯦ ꯀꯗꯥꯏ ꯆꯠꯁꯤꯒꯦꯅ ꯍꯧꯔꯛꯏꯅꯦꯕ ꯃꯣꯏꯒꯤ ꯁ꯭ꯇꯦꯞꯁꯦꯀꯣ ꯑꯗꯒꯤ ꯐꯪꯉꯦ ꯂꯥꯏꯚ ꯊꯥꯈ꯭ꯔꯦ ꯑꯩ ꯂꯥꯛꯇꯣꯔꯦ ꯃꯌꯥꯝ ꯅꯣꯡꯃꯩ ꯊꯝꯕꯤꯔꯝꯃꯣꯅ ꯀꯣ ꯃꯃꯥ ꯃꯄꯥ ꯀꯩꯝ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯄꯣꯛꯊꯣꯔꯛꯄꯗꯤ ꯑꯁꯤꯒꯤ ꯅꯦꯆꯔꯁꯤꯅꯤꯀꯣ ꯃꯃꯥ ꯃꯄꯥꯒ ꯂꯣꯏ ꯍꯨꯟꯇꯣꯛꯑꯝꯃ ꯆꯠꯈ꯭ꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯎꯔꯒ ꯂꯣꯏ ꯍꯨꯟꯇꯣꯛꯑꯝꯃ ꯆꯠꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯐꯣꯟꯗ ꯃꯥ ꯃꯦꯞ ꯊꯤꯗ꯭ꯔꯣ ꯅꯝꯃꯒ ꯃꯥꯒꯤ ꯂꯣꯀꯦꯁꯟ ꯊꯤ ꯍꯧꯈ꯭ꯔꯦ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯈꯪꯕ꯭ꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯆꯠꯁꯤꯔ ꯃ꯭ꯌꯥꯟꯃꯥꯔ ꯆꯠꯁꯤꯔ ꯕꯔꯃꯤꯁꯔꯣꯝꯗ ꯂꯩꯔꯨꯁꯤꯔ ꯀꯗꯥꯏꯗ ꯂꯩꯔꯨꯁꯤꯒꯦ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗ ꯈꯟꯅꯕ ꯍꯧꯔꯨꯁꯤ ꯀꯅꯥꯒꯤ ꯌꯨꯝ ꯀꯩ ꯀꯅꯥꯒꯤ ꯂꯟ ꯊꯨꯝ ꯃꯨꯜꯂꯨꯁꯤꯒꯦ ꯀꯅꯥ ꯍꯥꯠꯇꯣꯛꯎꯁꯤꯒꯦ ꯀꯅꯥ ꯀꯩ ꯇꯧꯁꯤꯒꯦ ꯃꯣꯏ ꯃꯀꯣꯛꯁꯦ ꯁꯥꯒꯤ ꯃꯀꯣꯛꯅꯤꯅꯀꯣ ꯁꯥ ꯍꯨꯏꯒꯤ ꯃꯀꯣꯛꯅꯤꯅꯅꯦ ꯇꯣ ꯊꯤꯔꯒ ꯆꯠꯄ ꯍꯧꯔꯦ ꯕꯣꯜ ꯑꯃꯒ ꯄꯥꯏꯔꯦ ꯍꯦ ꯆꯠꯇ꯭ꯔꯥ ꯁꯤ ꯕꯣꯜ ꯆꯠꯇꯦ ꯑꯝꯇ ꯅꯠꯇꯦꯕ ꯃꯌꯥꯝ ꯅꯣꯡꯃꯩꯅꯦꯕ ꯃꯣꯏꯒꯤꯗꯤ ꯅꯣꯡꯃꯩ ꯈꯪꯕ꯭ꯔꯥ ꯄꯣꯄꯤ ꯊꯥꯜꯂꯒ ꯗ꯭ꯔꯛ ꯂꯂꯣꯜꯂꯒꯅꯦ ꯂꯩꯕ ꯅꯣꯡꯃꯩ ꯑꯁꯤ ꯄꯥꯏꯔꯗꯤ ꯃꯣꯏꯒꯤꯗꯤ ꯌꯥꯖꯔꯦꯕ ꯈꯪꯕ꯭ꯔꯥ ꯃꯈꯣꯏꯒꯤꯅꯦ ꯑꯁꯤ ꯅꯣꯡꯃꯩ ꯑꯁꯦ ꯃꯈꯣꯏꯒꯤꯗꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏ ꯃꯃꯥ ꯃꯄꯥꯗꯒꯤ ꯍꯦꯟꯅ ꯂꯨꯔꯕ ꯊꯋꯥꯏꯅꯤ ꯃꯣꯏꯒꯤ ꯊꯋꯥꯏ ꯃꯣꯏꯗꯤꯅꯦ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯁꯨ ꯅꯣꯡꯃꯩꯁꯦ ꯂꯩꯔꯗꯤ ꯌꯥꯔꯦ ꯗ꯭ꯔꯛ ꯂꯂꯣꯜꯂꯗꯤ ꯌꯥꯔꯦꯅ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥ ꯆꯠꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯍꯥꯏꯗꯅ ꯅꯣꯡꯃꯩꯁꯦ ꯄꯥꯏꯔ ꯆꯠꯈ꯭ꯔꯦ ꯀꯣꯀꯤ ꯃꯤꯅꯥꯏꯁꯤꯡ ꯊꯤꯒꯦꯠꯄꯤꯁꯤꯡ